Rapid Action Force amadi atay Security Force ki kangbuna ngak senduna ngasi National Highway 202 Imphal Ukhrul lambi paringda malpuba gari sing chatnanaba hotnabada Sangkai Kuki Village area da kuki nupa nupi singna lambi tingbagi khongjang sangsinkhre masing yamlaba kuki zo nupa nupi singna lambi jamai thaba uwa amadi nungsing paisinduna lambi tingke maduda Security Force ka akan mamaong da muknakhe Rapid Action Force ki personnel singa tear gas amadi rubber bullet sing kaptuna miyam adu tan khaina hotnabada hauzik maiki animakta akan mamaong da muknari muknabagi thawong aduda hauzik phawbagi oina khongjang jangsinba kuki nupi mangarom asok apan nangkhre hairi soklaba sing adugi chapchaba masak mamingdi hauzik phawbagi oinari khangba ngamdre Getting so mamang tapoy pasal hose jai man je goven je tinang ke kaita hai kathi gam doi ta hai thela hai la lam kam khan ai piti bol the ham gol han ngai to ta ben khai bom tok mun vela molom kiti sijang mongjang zalen bung hoi lang langa isong le mi ki vat le in nupi hong gang wo Volunteer kulang at thal choi ho. Bakap lo nghe nhau lên.